African swine fever asi Imphal East ki Kanguchingjin da Ahanba Oina Thengnare hiram asida Imphal East ki Additional Deputy Commissioner Samim Ahmed Sahana Epicenter Control Area Infected Zone Surveillance Zone Khanghanduna order thokibasu laikre haina Imphal East District ki Veterinary amadi Animal Husbandry gi Joint Director Dr. Arun Kumar na phongdokre order adugi matung ina Ahanba ok nabasi Kanguchingjin dagi Laisram Nandalal Koba Myoy Amagini Nandalal gi yum dagi kilometer amagi akoibada yum taba yamlamdre adubu laina asi makhatana sandokpa thengnanaba 1 kilometer ki akoibada leiba ok loiba nakpini ok loina hatle aduga kilometer 10 gi akoibana surveillance zone oiri chingnaba mafam singda disinfectant chaiba sanitize tawbagi thabak chathari sample chingnaba lauraga test tawri African swine fever ni haibase hekta haiba ngamde Guwahati dagi test ki result laklaba matam datang confirm tawba ngami Manipur da hojik testing center su laitri haiba wafam su Imphal East District ki veterinary amadi animal husbandry gi joint director Dr. Arun Kumar na phongdokhi District ki laiba joint director sing aduga mari laiba officer sing hoi yauraga hoi pathoki tho matungda ngasai director na khudak tuda adum Imphal West tho banida hoi any district ta thola ka targadi khudak ta masig si kano tawna ba haida dai khoi ki rapid response team haiba tare adumai tawga infected zone gi semo de surveillance zone gi de free zone gi adumai tawga na khoi laiba men power officer sing di matungna na khoi district na khoi makada laiba district gi officer sing staff sing loina semo haida na khoi Imphal East ki the same is infected zone kaniguma thola gadi haidana aikoina matamduda aikoigi kamba sinjida thokring gi mangoina aikoina sembanina infected zone da timani ma seme surveillance zone da timani ma free zone sina ngasai surveillance zone masagi 10 km gi wam sina free zone haida tare matudana laina laite na min tawraga adumai tawraga koi tim manga semjabani